Mafamduda leplaga kuina leiramdre lambi mapalduda sum matomta unglaga chatli mamit ani duso lambi makhada sum yengni yengna makutta su chama chapi kharado pairi sum lakpaduna pharmacy amagi mamangda amuk lepi makutta pairi ba paisa kharaduda amuk yengli chada yadabak hidak ngaktani adubu maru oiba paisa duna konagadaba hidak khra hana leirage khanna Changla maso metformin legadra asum na magi paisa dogado chana be hidak khra su lore loibagi hidak singdo amuk magi bag to the hapchin na bo nari manung de yaw ki ba phone do lokthok na bo na bani adobo manung de yawram da baduda swai laukhre amuk su bag to khra he na phaktok laga makut humjin du ne yengli adobo ta sing na yawram da basida pakhat bana kokchaw bi ka khre Kaka phone am tawai sa baya gadra ai phone do ta horaba kainom tawre hoi bema pharmacist tu na so phone do lai sa da pirakle lai sa magi number hatho hatho metlaga call tawsili adobu ring hek chatpaga magi tunglom dagi phone do hinglak patabada ingangang on thoklaga yenglak pani adobu leplam liba misak to obada hena ngak kiduna yenglaga leikre nupa do changsilak laga pharmacist tu da onsilang hairi Hidawat pasing so hapiro makut na pairamba phone do laisa da pirak laga wai sima so makhatari nangi phone da prescription yaw male lo hang laisa hang sikadai hangloi sikadai ngaya khanjane matau du da nek oina phone do fat mulaga face lock thamlamba da laisa gi mamai maya nakna thangzilaga lok tu hangkre mana oina gallery changlaga hidak ke prescription do thiri laisa de phone do muning labani adubu tarai mulluba yaroi khangbana kaisudi hairudre tumin lepana tana niksu phangaduna prescription do pharmacist do uli phone do thamlaga laisagi mamai do hafet onsilaga yingle lambi de phone do misina kaige laisa ta sengna gyan taudrabani mache yi wari saba loiraga phone do makuna som pai kibaduna magi bag ta haptin khibra haptin kidabra mata sengna kawkhrabani wakhalda amada laikibana Kumlakta sum tumi laikibadoda niksu makha tarudre mana mai hek lai thorakpaga asumna wai khra de haire ngasigi de pesa yaudre haying singa age onthoke toram mai do hanagum amuk laisin kre hidak singdu subaga payment su tawkre mana ani do punna thokmina raklaga gari manak to da lepi niksu hoi mai wa machet ama pho haida mamang thangba sikki thong do hangdoi makutta su hidak yaw bek to pairi laisa su khangi Wahai oina kang thorak trabaso ma gari da karo hairi ni haiba adubo ma ka bagi mhot sum lep laga lei asumna sum lerak padu da de laisa tapna wangang lei ai bara yawe basta to man khrage ngasai makai wangang lam da banik to handak ti hairak lami pungya tarang yeng laisa khudangi gari do hapet chep tharanga pung du yengli pung di mari makai bu hanjil lamba ure makha taram da nik to hana gari ka khre tungda mang da laisa su karak tu na famle Nangi oiba wari engona share tawningde nangi awabo nungaiba wari aibusu yahonba pamde nang khaktagi oiba sangsar duda nang khakta taroga hingba pami chumi ko kaisu kaide nangi nungaiba da aibu saru yahandabagi ai kaisu khandaba ngamgani adubu nangi awaba taraba matamda nang khakta mayoknabadi aigi wakhalda nattana thamoinasu yaningde wai khara duda laisa nikta haifetlek onthokla yengli adubu ma khumde waso ngangde tumina laikibaduna lonthoktabigi saklon su lawkhre handakti niksu wangang lakidre magi thokpam thokpa gari do sumdring sum thori thawna gari ge speed su yankhalai speed yankhalakpadana tana thori balambi gi mai kai su onarakpana laisa pakhat pawrakle bebado ko yengi sum thoram badagi gari do hospital lom da thawzilakle matawdu da henanga khre laisa de Niki khangau tana khangon on kiba matau sina oire lai zamana he bai thabai haubuso pakhat na yengi nikta adabu wadi ngangde niksu gari do pak tok silabatong man hana fingna gari dagi kum kibado lai sangaklap yeng hawi ma bo ngai bagum leptuna leibadoda gari no khanjana na masu gari dagi kumaklaga nikna lepli badugi manakta changak laga lepi tuminna khangau basa natte Kudang duta pai kiduna hospital maning lomda chingnaba thawi Leiriba chatliba miyam singdugi mausu ikai bahai du pokludre
Wadi ngang na mabu sum chinglaga pubaduda handakti wa ngang bud horakli. Kaidano ibu chinga puri se thado haibane ahi kutse thado haibane. Ahan badani nikso tasannaramdabani adubu laisagi akonbagi wahida kapli tawba manbaduda chalamadu cheplepli. Adubu thadoklaroi matagum chena paikraba khudangdudi haujiksu thadoktri adumak pairi. Magi thoraba mitinganiduna luktharaga leiribi mangonda yinglei. Laisa magi khudangduda yingna makhut amaduna niki khudangdo haifet illaga thado haibagum tawri. Kutsinari amta thado ba. Ning thadokte haridu tadagum sum paina mitinganidusu laisagi luktharaga leiriba mamaida ugingamdraba koktada mitfam thamlaga khonjel do warop hairi. Heart yauriba check tokse. Yauraga kegi function tawdrino haidusu khangdokse. Yaubagi kanaroidaba oiragana artificial heart oina mahut silase. Wahai khara do haina fam paramba laisagi khudangdo thadorakle. Anidu machi lengda hospital gi corridor duda adumak leplaga lei. Niksu wahai khara makha tarai. Aina fawan bandangi khudang China side. Masigi China de aina khudak sida mangan ki bangamgani. Adubu nangna fawaliba aigi thamoi gi China side. Kanana su kuhan mangamoy nang khangna natana kaigi aibo su olibano ot kano laisa aigi thamoi gi China se ko khanduna nang punsi haraw momon minok taman mangamba misakto ai oige nangi punsi awaba khudong thiba kaya da so aina ngaklo oige nangbo khwaidagi nusijaba misakso ai oige pumnamak ai oige maduge yabusu nangna pibiyo laisa can I be your life partner Hairakliba nikki asangmu wahi singdo laisa kumpham khangde lukthariba mamaido hina amuksu lukthakre laisa haifam tawpham khangdaba matau uraga niksu makha tarai kotsa makhangra first you touch my heart then you become my heartbeat khangde isu karamba matam karamba phumfamda nangna hi heartbeat oirakibano haiba adubu simadi asingmani yamna singlaba kaino khangbra Nungsiba Karomdagino khangaude khopa ama khurakpagi makholduda nik mamaido khazak lei thokla yengbani adubo amadagi ani dagi hom mathang khoba khunarakpaduda nikso koibada leiriba miyam singduda loina koini yenglei matawduda maithongda sunok mi tawkre ikaiba tawda nate harawbagi minokni laisa su haipet ti yengi adubo ningol oibi madi ikai kauba mana mang thakibana mamaido hena ngangsinkre ngangsin bata natana bang launa sagat pamasu yaure khuba khubata natana nungsina khana chaina yauda aphaba yumbal punsi ama oyu haina auxilakidabsu nate yamba khonjel do nikso madugi maike da onthorakle yamba imana laida katlubagi lemakpa chandramukhi haiba laidune idai mada chinbise yam support jagani nikti nokmi adumak tauna nahadudagi chandramukhi do tapna lauraga ngahak yengli ngawrok ngawba laina duda ngahak mitfam thammi adubu kuide laisa mangonda amu yenglei nungsiba mitinga mana simadi nangya yaba yaudana aina yaningba nangoda khaktoroi hairanga lairang chandramukhi do laisagi makutte sinarakle laisa sumayam leibagira nikna pirakliba chandramukhi do pamjana lausinkre ni khajik changsilaklaga laisagi oi thangba khudangdo komla pairaga punna thokminarakle chatna laisa nikta so haifet yingli tawriba matawdo harawpam sukhangda sapham sukhangda kangauna bahaiduni asumda amu gari do thoraga lakminari nikna mana magi thamoiba mathomarang hoan mangamba wai kaya ama haikribani wai kradi pakhumgo pifam thokpani adubu laisa hozi phawbo wai amata kangthoktana leiri machin lengdana sum lakpaduna laisa ki mayum yorakadore yobaga gari do hanna toina khamba mafamduda aduma khami kumlam dai do laisa wai simade hairami nasai dagi tumi lerakpado wai si khangni tabana ni khumlude hidak hapa polythene dumade laisa mangonda khutsinnarakle laisa gari dagi khong thang thaba hokre adubu niksu khangai khangzinda wai khra haibawrei ngasi hayeng kudaksida pidrasu ai ngairi ngaikini pakhum mama
Laizasa wahi khara do khak taramlaga hoi mai hairamda hanna phone thoklaga yenglamda adumak chatkhre. Niksu chatkriba magi tungda sum yengduna leihauba nattana upai leitre. Somda hospital dani Chinglemba magi ming ama kanagumana kaukibaduda taraga Chinglemba do mamai lei thokla yenglakpani Lucy leplamba ubada haifet ngaklapoi adubu ma kari sukhanda nopeta wa mai thonga harau harau khumi iche keilirage Chinglemba nangsi libra chindire iche yani noida laisa do leitre han crisis sombra Chinglemba su sakphamda haifet olaga hoi ado no yamungi nupi nattaba asembra Chinglemba aingonda walo tana singna hayo hoi nati Lucy mai thong da harau bagi minok amatam lei phare dudi nangsu na thok tawzaro Chinglemba su hairam laga mai kai amarom da chetkre Lucy hauzik tanok minok mi tawba mai thong ga loinana hospital gi corridor da lakpani adubu da kaldagi doctor amana magi matau da laknaraklami doctor se mut yam nungai na uida horen insang ahauba macha da leibra kaino chasila o doctor Lucy su phagi oi kai woi wahi simade hairami kauri ngai sida hekda chahauba tare ne somda laisadi mama gi hidak su na balairak paduda kadai dagi paisa na lairak paidak no haina machina wahangkya hangkrabani masu hek anam kansinai sing nai dokte lotsin na bongot na bata machina thorak po oi daba wahi kaya amaso haizin krabani manungi oi bawari khangsada bimitsna de laisagi wahi da khara makhaire dumak thazakre numit kharani hangzin kre nomagi numit amani sinphamduna thabakti ko makau bulaite adubu tangai fadaba amagum nomagi lauraduna nikki showroom nomda lakpani Lucy amadi Rosi do thodok ama leikibana Lucy masado leitade koize horen amuk nikmana maya mangduda tathi choibirakadra ngangbirakadra haina ani du chatmine haiba khangni Rosi na mang wairap kakhali aduga Lucy na tung wairap chatpani Rosi changsilaga leiriba salesman amada onsilaga nakhoi sir leikibra leikibane ai sir kauzaro ura yani akhai dum changage magi marupni thoina khangna chana mamoong utlaga marupni harakpadudadi salesman do makhata na khomduda changkre ani do laisa su customer amaga onsilaga wari saduna leibani Lucy ubada wangang ni kaukhai munna yingki adubu Lucy nadi uramdoi mamai do onsilakide ikai bagi mato utkibani laisa kaiso henadi khanjilude nungsina bagi sum lakchoi bo orangmani khantokle changki bado haifeting hobanata Thawaina tanaroga kaurubaso kholubadi tawrudre Lucy de hana mamangda lakhraba oibana Nikki Kevin so mana khangbani khangda utribagum thoina luna changakpado thongzildi yore haibabo hek jangsin mangamde glass wall oibana manung mapaldi fauna ubani oi maso nikmana manungda nupa amaga wari saraga leiribado mangda su laptop ama hangli wari sana sanda amuk so laptop to da mitfam thamli Rosi ai jang mangam gadaba mandre ai yam pakat pasupokle manai bu chebira kadra khanbagi ai yam pakhale Lucia nang henjina khanmanle nikna nang bu nungsibani nang na tabaka na so mana hanna yingdabani mana hausak nang mu ngai habas nang thazaw thazabasige loina na nang thauna phabi oyo nang na tomda changba talaso lao ayo changase wahai kharasi haina Rosi na Lucy khudang do haifet chingbai kai boi tawranga room gi thong do haifet hanglaga masado kha changsilaklaga sir amta changjerake niksu haifet on khala yinglei ngayak ti wangang de munna yinglei misak to khanglabagum amuk mamai do lei thoklaga tablaba khonjel daire chango ani do manung changakpaga chokri amamamda fangthai Lucy wangang de mamai do khazak lutharaga adumagle Rosina Lucy na wari khara saninge na haibani hai dugi paukhum dipida yohen da onsilaga yohen coffee ani da lorkera hoi sir yohen thoki baga Rosi su Lucy da haifet laga
ꯑꯩ ꯋꯥꯁꯔꯨꯝ ꯆꯪꯉꯨꯒꯦ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯍꯧꯒꯠꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯔꯨꯝ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯈꯛ ꯉꯥꯏꯍꯧꯔꯦ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯏ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯅꯕꯗꯣ ꯐꯅꯗꯤ ꯀꯨꯏꯔꯦ ꯂꯨꯁꯤꯁꯨ ꯅꯨꯄꯥ ꯃꯥꯅ ꯍꯥꯟꯅ ꯀꯧꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯋꯥꯏ ꯑꯃꯐꯥꯎ ꯄꯥꯜꯂꯤꯕ ꯆꯤꯝꯕꯥꯜꯗꯨꯗꯒꯤ ꯀꯥꯡꯊꯣꯔꯛꯇꯕꯗꯨꯗꯗꯤ ꯃꯥꯁꯨ ꯏꯀꯥꯏꯕ ꯄꯣꯛꯄ ꯍꯧꯔꯛꯂꯕꯅꯤ ꯇꯁꯦꯡꯅ ꯇꯧꯉꯝꯕꯤ ꯑꯣꯏꯔꯕ꯭ꯔꯥ ꯈꯟꯅ ꯍꯥꯏꯌꯣ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅ ꯃꯃꯥꯡ ꯌꯥꯟꯈꯤꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯇꯨꯃꯤꯟ ꯐꯅ ꯀꯨꯏꯅ ꯂꯩꯅꯔꯕꯗꯣ ꯋꯥꯍꯩꯁꯤꯃꯗꯤ ꯀꯥꯡꯊꯣꯔꯛꯏ ꯅꯨꯄꯥ ꯃꯉꯣꯟꯗꯒꯤ ꯂꯨꯁꯤ ꯏꯀꯥꯏ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯑꯩꯗꯣ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯕ ꯁꯥꯎꯔꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯤꯛꯁꯨ ꯄꯥꯎꯈꯨꯝꯗꯣ ꯐꯠ ꯍꯦꯛꯇ ꯄꯤꯔꯛꯄ ꯇꯧꯗꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯁꯥ ꯄꯨꯝꯕ ꯊꯣꯡꯅꯥꯎ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯁꯨ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯊꯤꯡꯖꯤꯜꯂꯒ ꯃꯣꯡ ꯍꯥꯗ ꯂꯦꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯥꯏꯈ꯭ꯔꯕ ꯃꯤꯡꯁꯦꯜ ꯀꯥꯏꯈ꯭ꯔꯕ ꯅꯨꯡ ꯀꯥꯏꯈ꯭ꯔꯕ ꯊꯃꯣꯏ ꯁꯝꯖꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥ ꯑꯅꯥ ꯆꯩꯊꯦꯡ ꯀꯌా ꯑꯃ ꯅꯪꯕ ꯈꯛ ꯅꯠꯇꯦ ꯀꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯁꯝꯖꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯥꯒꯤ ꯅꯣꯟꯖꯕ ꯃꯍꯩ ꯐꯪꯂꯣꯏ ꯃꯥꯏ ꯄꯥꯛꯂꯣꯏ ꯑꯃꯨꯛ ꯑꯄꯥꯝꯕ ꯄꯣꯛꯂꯛꯀꯗꯕ ꯂꯩꯔꯒ ꯀꯔꯤꯒꯤ ꯀꯥꯏꯍꯜꯂꯤꯕ ꯍꯥꯏꯒꯗ꯭ꯔꯅꯦ ꯃꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯉꯦꯅ ꯅꯤꯛꯀꯤ ꯅꯥꯛꯆꯦꯠꯇ ꯌꯩꯔꯒ ꯉꯥꯡꯂꯛꯄ ꯋꯥꯉꯥꯡꯗꯨꯗ ꯂꯨꯁꯤ ꯃꯃꯥꯏ ꯑꯅꯤꯃꯛ ꯍꯥꯏꯐꯦꯠ ꯉꯥꯡꯁꯤꯟꯕꯇ ꯅꯠꯇꯅ ꯕꯪ ꯂꯥꯎꯅ ꯁꯥꯒꯠꯂꯤ ꯐꯝꯗꯨꯅꯁꯨ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯕꯅꯤ ꯈꯨꯗꯛꯇꯨꯗ ꯍꯧꯒꯠꯂꯒ ꯆꯠꯅꯤꯡꯕ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯃꯥꯏꯗꯨ ꯐꯥꯎꯕ ꯍꯦꯛ ꯅꯣꯟꯈꯠꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯤꯛꯁꯨ ꯂꯨꯁꯤꯒꯤ ꯏꯀꯥꯏꯕ ꯃꯇꯧꯁꯤꯡꯗꯨ ꯎꯗꯕꯒꯨꯝ ꯃꯥꯒꯤ ꯑꯅꯤꯡꯕ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯅꯅꯤꯡ ꯇꯝꯈꯤꯕꯗ ꯑꯩꯅ ꯌꯦꯠꯀꯗꯕꯁꯨ ꯂꯩꯇꯦ ꯌꯦꯠꯐꯝ ꯊꯣꯛꯇꯦ ꯃꯗꯨꯒꯤ ꯔꯥꯏꯠ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯪ ꯑꯩ ꯂꯝꯂꯥꯟꯕꯅꯤ ꯂꯝꯃꯥꯈꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯇꯤꯊꯤꯒꯨꯝ ꯑꯣꯟꯊꯣꯛꯈꯤꯕ ꯃꯥꯌꯣꯟ ꯑꯃꯗ ꯂꯦꯞꯍꯧꯔꯕ ꯎꯟꯖꯥ ꯑꯃꯒꯨꯝ ꯅꯤꯡꯁꯤꯡꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯛꯇ꯭ꯔꯦ ꯑꯀꯥꯎꯕ ꯃꯥꯒꯤ ꯏꯔꯣꯜꯅꯨꯡꯗ ꯑꯁꯨꯝ ꯂꯨꯞꯁꯤꯟꯈꯤꯕ ꯅꯠꯇꯅ ꯃꯥꯗꯨ ꯁꯨꯝ ꯇꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯛꯄꯗ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯂꯨꯁꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦ ꯔꯨꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯕꯒꯨꯝ ꯊꯣꯛꯈ꯭ꯔꯤꯕꯤ ꯂꯨꯁꯤꯕꯨ ꯂꯥꯏꯖꯁꯨ ꯅꯤꯛꯀꯤ ꯀꯦꯕꯤꯟ ꯇꯝꯅ ꯄꯥꯎꯊꯥꯡ ꯑꯃꯒꯤ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯨꯁꯤꯅ ꯊꯣꯔꯛꯄ ꯎꯕꯗ ꯊꯣꯡꯖꯟ ꯅꯥꯀꯜꯗ ꯊꯩꯖꯤꯜꯂꯒ ꯂꯦꯞꯂꯒ ꯂꯩꯕꯅꯤ ꯂꯦꯞꯅ ꯃꯇꯣꯝꯇꯁꯨ ꯈꯜꯂꯤ ꯃꯀꯣꯛ ꯆꯥꯛꯄꯅꯤꯗ ꯃꯥꯏ ꯅꯨꯄꯤꯅꯤ ꯈꯪꯗꯈꯩ ꯑꯃꯨꯛ ꯆꯩꯕꯤꯔꯤꯔꯥ ꯈꯪꯗꯦꯅꯦ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯥꯅꯤ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯄꯥ ꯍꯥꯏꯁꯤꯅꯤ ꯃꯃꯤꯠꯁꯨ ꯌꯥꯝꯈꯩ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯥꯅ ꯈꯥꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯂꯣꯏ ꯈꯪꯉꯕꯅꯤ ꯑꯩꯁꯤꯕꯨ ꯀꯩꯝꯇ ꯈꯪꯖꯗꯕꯤ ꯃꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯃꯈꯨꯠꯅ ꯀꯣꯜꯂꯤꯕ ꯐꯥꯏꯜꯗꯨꯁꯨ ꯀꯣꯟꯅ ꯊꯣꯡꯖꯤꯜꯗ ꯈꯖꯤꯛ ꯏꯜꯂꯒ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯅꯤꯛꯁꯨ ꯑꯣꯟꯊꯣꯔꯛꯂꯒ ꯂꯥꯏꯁꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯁꯥꯎꯅꯤꯡꯕꯒꯨꯝ ꯁꯣꯔꯗꯨ ꯐꯨꯏꯅ ꯍꯣꯟꯕ ꯎꯔꯤ ꯂꯥꯏꯖ ꯃꯗꯨꯒꯤ ꯍꯦꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯐꯥꯏꯜꯗꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯈꯔ ꯍꯟꯗꯣꯔꯛꯂꯒ ꯑꯃꯨꯛ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯈꯣꯡ ꯅꯥꯝꯃ ꯍꯦꯛ ꯊꯥꯡꯗꯣꯛꯄꯒ ꯀꯨꯏꯔꯦ 4 days ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯕ ꯃꯤ ꯑꯃꯅ ꯇꯥꯅꯤꯡꯅ ꯉꯥꯏꯔꯤꯕ ꯄꯥꯎꯈꯨꯝꯗꯣ ꯀꯌꯥꯝ ꯂꯥꯡꯇꯛꯅꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯦ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯨ ꯅꯪ ꯈꯪꯗꯦ ꯍꯣꯏ ꯑꯩ ꯉꯥꯏꯒꯦ ꯍꯧꯖꯤꯛꯁꯨ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯉꯥꯏꯒꯦ ꯅꯪꯅ ꯄꯤꯔꯛꯀꯗꯕ ꯃꯇꯝ ꯐꯥꯎ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯅꯦꯒꯦꯇꯤꯚ ꯔꯦꯁꯄꯣꯟꯁꯇꯤ ꯇꯥꯕ ꯄꯥꯝꯗꯦ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯂꯥꯏꯁ ꯃꯥꯒꯤ ꯇꯨꯡ ꯋꯥꯏꯔꯞ ꯂꯦꯞꯂꯤꯕ ꯅꯤꯛꯇ ꯌꯦꯡꯂꯛꯏ ꯂꯨꯁꯤꯅ ꯀꯅꯥ ꯃꯥꯒꯤ ꯃꯔꯥꯜꯅ ꯀꯩꯅꯣ ꯅꯨꯄꯥ ꯅꯈꯣꯏꯅ ꯈꯜꯂꯤꯁꯦ ꯅꯨꯄꯤ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯤꯕꯨ ꯊꯋꯥꯏ ꯄꯥꯟꯗꯕ ꯃꯤꯇꯝ ꯑꯃꯒꯨꯝ ꯎꯕ꯭ꯔꯥ ꯉꯥꯡꯅꯤꯡꯉꯦ ꯉꯥꯡꯕ ꯆꯩꯅꯤꯡꯉꯦ ꯆꯩꯕ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯇꯧꯕ ꯁꯤꯕꯨ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯂꯤꯆꯠꯂꯥ ꯅꯨꯄꯤꯕꯨ ꯅꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕꯅꯤ ꯅꯨꯄꯤꯁꯨ ꯀꯞꯄ ꯅꯣꯛꯄ ꯁꯥꯎꯕ ꯂꯣꯏꯅ ꯍꯩ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯥꯎꯔꯤꯕ ꯊꯃꯣꯏꯁꯨ ꯄꯥꯜꯂꯤ ꯁꯔꯗ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯅ ꯑꯀꯟꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯁꯔꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯁꯥꯎꯗꯦ ꯁꯥꯎꯁꯨ ꯁꯥꯎꯔꯣꯏ ꯃꯄꯨꯅ ꯇꯥꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯊꯕꯛꯇꯒꯤ ꯇꯣꯛꯆꯒꯅꯤ ꯂꯥꯏꯖ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯩ ꯋꯥꯔꯤꯁꯦ ꯋꯥꯗꯨ ꯇꯥꯔꯔꯣꯏ ꯍꯥꯏꯕꯒꯨꯝ ꯂꯥꯏꯖ ꯃꯔꯛ ꯊꯠꯂꯒ ꯁꯣꯔꯤ ꯁꯔ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯅꯤꯛ ꯂꯦꯞꯍꯧꯔꯤ
machi lengda thokriba mangonda yengna tasengnamak laisa khudaktuda showroom dagi thoraklaga mayumna hannaba lambi mapalda gari leplaga lakpa ngairi arakpa ama tonglagi sini laksu lai kaya kuina ngainatre asabu pumat phatharaga ngari da kakhalaga tongkre tungda mangda niksu thorakle akoibado hanna kaisu yenglude khangi maso laisa chalamlami haiba maduna so tai hanna yengluda ngari da kaduna thunamak thoraga lakpani mikup khara pungsa khara hankibadunara laisa mayum yore hek yawbaga chatholubagi phiga hongda kai magi phamungduda tumin hiplaga lei mamit ani duso kangkhal mathaktuda yengli adumna leiringi mikuptudani mapaldagi mi magi mingda kanagumba amana khonjel hauna hauna kawrakibado khonjel du hek tabaga jingnab amaga loinana mapalda prap chenthoraklaga yengbani adubo leplamniba misakto ubada thongsel kan thorakbaga chaplepkhre wangang na dringa e halloi niksu mamai mamit humang ni lupkhe leptuna leramle laisa imong lomda haife dinglaga sumangduda prap amukum tharaklaga niki oi thangba makhut amade masaduga pulapa panana makhut ani chamduna ille nang sida kedo bula ino chat khriare ai nang kanano khangde aduga aina khangdaba mida wari sabaso ai pamde nik laisana ilakpada hafet chatle adubo ma hande magi aning bahongde lepna laisa da yenglaga ai nangbu khudak sida pugani narin lerati mache agi mi marks da pura ka chalo awai khum tong naramban hindo khonjel dagi maike da yenglakle mitsna du sumang du da rasel ga punna leptuna leramle iche nikso angak pamiti ngamaga loinana mitsna da yenglaga itaima